इमुंग अदुगी मी मयाम अदु अयुक्की चाक चाबा लोइदुना मयाम अदु ngaihak phamnari marak asida Piktru su yauri soro machabu nungsina kaujarei imagi Piktru launi he imagi nakte imaga wari masasi Piktru pikta pikliba angang makti natre pungkak chaure Piktru karino ma amuk chaduna thoglei chana khumlei ima aibu kaidorage kai koino ba Haima, nangbu chak chaba loikibada ngairi karino muk chari dubo Piktru mana khwaidagi pamjaba haibabu chaba asini mina chananaba lehawi hairabadi masak khangdaba mina puduna chatkibasu yagadawa mida amani Piktru na haine ima sa chagira charoi hai adugi thambamgane imagi puksida yaudre bema kaide yawarni tapta khai charadi Piktru mamagi manakta phamthare Madi kari sujaja daba saduna ka sungang laklibani maduda mamadu nokninglai Jabadi manadum hena charibani Hoi Adone horendi ija larik tamba jasiko Piktru larik palakpa duda chariba haikadu hage tawe mamit kadu lauthoraktuna Kari aibu kai ganda Awang thangbadane nang khuragi machanupa ama leibado Kari Mabukang ba chak yam chabaduda Soro noi Piktru nangang thorakpa asi phagi cheli matam pumbada soro nokna Nadiye adudi mayamba ahalni madugi makhada ada lairui haibado Kadai da lairui ba aidi masa khangde ngamoy Piktru wasing do hairam laga fet launa hogatuna chatkre Piktru lairik tamse haiba sugya yade maram amana jaga ama thiduna hekta laithoknaba hone Aduna haujikso masak khangde haibagi nama lauduna chatkhribasini Kamdongni tawriside Lairik tamse haibasima mana norokta kumbagumna khalibasibu karigino khangdene Phanasu chauksale Mahaidi mana amo phawa hitri Luga dawrida aigi chase Sorona machabo duki matik mahai masing tamhaningi machagidama khullanduna mahai tamnanaba oja thiba chatle Soro yamna thawai yaujai machagidamakta Piktru sariba nungsa marak aduda mahak thangnaba angobi khogi mayumda hobe lai Angobina phamungda tumduna leiba aduda Angobiya nangbu nungaina tumduna leiriba Angobi tumduna leiringai matam asida lakpaduda masadu ingaw ngawi Piktru matam asi magi tumba matamne aduma tumbaga yadre mamana lairik palakpa aduda adugi Angobigi manakta laklibani Angobigi manakta tapna phamthaduna yamna matha sabagi mawongda wa ngangde mataw aduda Angobina Piktru kaidorage nangbu namana chak yamna chamale haiduna phurabo Piktru du perum tawduna khumlai adugi nate chi Angobi Haima adudi kaidobagi pomduna leino ba horendegi imana aibu laik tamba chatlo hai Angobi Piktru gi wadu tabada nokthorei aduga hairei Ihe adu yoire nananga saidagi piduna leiriside othokpanida nangbo natene larik tamba chatpabu kari tawbage ba nangbo talle kaisu ai chatningde ichena amta haina biu laba ayam chatningde ba adugi bu chattaba hongnabro nate oza dubu nangbu masa khangbra ba khangdeda imana atopa khulda chatuna laik tamu bane haibani adudi laik yamna hairanggadaba malibo Aisu yaurage ibani puna chatlesi kaino Piktru du mache Angobina dumna hairakpa aduda masadu amukka hena tantharai aduga hogatuna hairei As nangsu mu yaurakadaba As aidi am talle ai chalaroi ko Asi haiduna Piktru chatkre Piktru Angobi chahi lenga natte adu oirabasu Piktru Angobi yamna chanajai matam pumbada masung mamanabi dawna loine yamna chanajaribani Numisu khara leithakre Piktru gi mama laktuna Angobi da hairei Angobiya aikhoi Piktru du bolak pro yumda le hodi me la amdi ine ngasai wai di la ambani ha aina laik tamba chatna ba haiba du da lot khrabra khangde ne oiramni ine aingonda so hairambani aina aiga puna chase haikibani aduni bema hojiki matamda ne mahi haitaba haibase mit tangbuga chap manarabani Ine khoi soro ama yek ama phawa he khangde kaya di nungai khidre
Haina hainane ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯑꯗꯨꯗꯗꯤ ꯂꯥꯏꯔꯤꯛꯀꯤ ꯋꯥꯁꯦ ꯀꯌꯥ ꯇꯧꯅꯔꯝꯗꯦ ꯑꯗꯨꯅꯁꯨꯅꯤ ꯑꯗꯣ ꯅꯣꯏꯗꯤ ꯇꯝꯗꯕ ꯌꯥꯗꯕꯅꯤꯀꯣ ꯍꯣꯏꯅꯦ ꯑꯗꯣ ꯄꯤꯛꯇ꯭ꯔꯨꯗꯨꯕꯨ ꯀꯥꯏ ꯆꯠꯂꯝꯒꯗꯣꯏꯅꯣ ꯇꯧꯔꯤꯁꯤꯕꯣ ꯃꯁꯥꯗꯣ ꯀꯔꯤꯁꯨ ꯊꯋꯥ ꯁꯥꯗꯦ ꯃꯆꯥꯅ ꯑꯁꯨꯝꯅ ꯇꯧꯕ ꯉꯁꯤꯅ ꯑꯍꯥꯟꯕ ꯅꯠꯇꯦ ꯂꯥꯏꯔꯤꯛꯄꯨ ꯄꯜꯂꯕꯗꯤ ꯁ꯭ꯋꯥꯏ ꯁ꯭ꯋꯥꯏ ꯃꯥꯡꯕ ꯍꯥꯏꯕꯁꯤ ꯃꯥꯒꯤ ꯃꯆꯠꯅꯤ ꯂꯩꯔꯝꯅꯤ ꯑꯁ꯭ꯋꯥꯏꯗ ꯂꯩꯔꯝꯅꯤ ꯅꯪꯁꯨ ꯊꯕꯛ ꯂꯩꯇ꯭ꯔꯕꯗꯤ ꯏꯕꯥꯅꯤ ꯑꯁ꯭ꯋꯥꯏ ꯐꯥꯎ ꯍꯦꯛ ꯌꯦꯡꯉꯨꯁꯤ ꯂꯥꯛꯑꯣ ꯑꯉꯧꯕꯤ ꯃꯈꯨꯠꯇ ꯄꯥꯏꯔꯝꯂꯤꯕ ꯕꯥꯔꯇꯤꯟ ꯑꯗꯨ ꯊꯝꯗꯨꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯁꯣꯔꯣꯒꯤ ꯃꯇꯨꯡ ꯏꯟꯅꯩ ꯂꯩꯔꯛ ꯈꯨꯗꯤꯡ ꯌꯦꯡꯕ ꯌꯥꯕ ꯌꯦꯡꯂꯦ ꯑꯗꯨꯕꯨ ꯄꯤꯛꯇ꯭ꯔꯨ ꯐꯪꯗ꯭ꯔꯦ ꯁꯣꯔꯣ ꯍꯟꯗꯛꯇꯤ ꯃꯊꯥ ꯁꯥꯔꯛꯑꯦ ꯊꯣꯡꯒꯥꯜꯗꯒꯤ ꯉꯥꯡꯗꯨꯅ ꯆꯪꯂꯛꯏ ꯀꯔꯤ ꯑꯉꯥꯡ ꯀꯧꯕꯅꯣ ꯈꯪꯗꯦꯅꯦ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯀꯔꯝꯅ ꯉꯥꯡꯅꯒꯗꯧꯔꯤꯕꯅꯣ ꯈꯪꯗꯦꯕ ꯑꯩꯕꯨ ꯂꯥꯏꯔꯤꯛ ꯇꯝꯕ ꯆꯠꯂꯣ ꯍꯥꯏꯕꯒꯤꯗꯃꯛ ꯑꯁꯨꯛ ꯌꯥꯝꯅ ꯉꯥꯡꯅꯕ ꯍꯧꯅꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯁꯣꯔꯣꯗꯨ ꯋꯥꯔꯗꯨꯅ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯃꯈꯣꯡ ꯌꯥꯟꯊꯗꯨꯅ ꯐꯝꯈ꯭ꯔꯦ ꯑꯉꯧꯕꯤ ꯀꯔꯤꯁꯨ ꯈꯨꯝꯗꯦ ꯃꯅꯦꯒꯤ ꯃꯇꯨꯡꯗ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩ ꯑꯉꯧꯕꯤ ꯋꯥꯈꯜ ꯑꯃ ꯂꯥꯛꯏ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯂꯥꯞꯅꯗꯤ ꯆꯠꯂꯝꯃꯣꯏ ꯁꯣꯏꯗꯅ ꯏꯃꯨꯡꯗ ꯂꯣꯠꯇꯨꯅ ꯂꯩꯔꯝꯒꯅꯤ ꯑꯉꯧꯕꯤ ꯀꯔꯤꯁꯨ ꯈꯪꯗꯕ ꯁꯥꯗꯨꯅ ꯃꯅꯦꯗ ꯍꯥꯏꯔꯛꯏ ꯏꯅꯦ ꯑꯩ ꯀꯥꯗ ꯑꯝꯇ ꯌꯦꯡꯉꯨꯒꯦ ꯂꯩꯔꯝꯃꯣꯏ ꯑꯩꯅ ꯌꯦꯡꯂꯝꯂꯕꯅꯤ ꯂꯩꯍꯧꯗꯕꯅꯤ ꯑꯉꯧꯕꯤ ꯃꯥꯁꯨ ꯄꯤꯛꯇ꯭ꯔꯨꯒꯤ ꯇꯥꯠ ꯈꯪꯂꯤꯕꯅꯤ ꯃꯅꯦꯅ ꯍꯥꯏꯔꯤꯕꯗꯨꯒ ꯇꯥꯗꯅ ꯄꯤꯛꯇ꯭ꯔꯨꯒꯤ ꯀꯥ ꯇꯝꯅ ꯆꯪꯈ꯭ꯔꯦ ꯑꯉꯧꯕꯤ ꯀꯥꯆꯤꯟ ꯀꯣꯌꯥ ꯀꯣꯌꯦꯡ ꯌꯦꯡꯉꯤ ꯂꯩꯇꯦꯅꯦ ꯃꯁꯤ ꯑꯉꯥꯡꯁꯦ ꯀꯥꯏꯗ ꯂꯣꯠꯂꯤꯖꯥꯠꯅꯣ ꯑꯉꯧꯕꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯊꯥꯔꯤꯕ ꯐꯃꯨꯡ ꯃꯈꯥ ꯑꯗꯨꯗ ꯄꯥꯛꯊꯗꯨꯅ ꯌꯦꯡꯉꯤ ꯄꯤꯛꯇ꯭ꯔꯨ ꯏꯁꯤꯁꯤꯅ ꯀꯥꯡꯈ ꯃꯈꯥꯗ ꯇꯨꯝꯊꯣꯛꯇꯨꯅ ꯂꯩꯔꯝꯃꯤ ꯄꯤꯛꯇ꯭ꯔꯨꯅ ꯇꯨꯝꯂꯤꯕꯗꯨ ꯎꯔꯗꯨꯅ ꯑꯉꯧꯕꯤꯅ ꯁꯣꯔꯣꯕꯨ ꯀꯧꯔꯛꯏ ꯏꯅꯦ ꯄꯤꯛꯇ꯭ꯔꯨ ꯐꯪꯉꯦ ꯄꯤꯛꯇ꯭ꯔꯨ ꯁꯤꯗ ꯂꯩꯔꯦ ꯁꯣꯔꯣ ꯃꯆꯥ ꯐꯪꯂꯦ ꯍꯥꯏꯕꯗꯨꯗ ꯍꯥ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯟꯈ꯭ꯔꯦ ꯁꯣꯔꯣꯁꯨ ꯃꯆꯥꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯦ ꯀꯌꯥꯗ ꯃꯊꯣꯡ ꯆꯥꯗ꯭ꯔꯤꯕ ꯑꯉꯥꯡꯅꯣ ꯌꯦꯡꯉꯨꯅꯤ ꯁꯤꯕꯣ ꯍꯩ ꯄꯤꯛꯇ꯭ꯔꯨ ꯅꯪꯕꯨ ꯇꯥꯔꯕ꯭ꯔꯣ ꯍꯩ ꯊꯣꯔꯛꯎꯅꯤ ꯁꯤꯗ ꯁꯣꯔꯣ ꯃꯆꯥꯕꯨ ꯃꯁꯥ ꯄꯥꯏꯗꯨꯅ ꯅꯣꯝꯗꯨꯅ ꯍꯧꯗꯣꯛꯏ ꯄꯤꯛꯇ꯭ꯔꯨ ꯀꯧꯔꯤꯕꯗꯨ ꯇꯥꯔꯦ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤ ꯌꯦꯡꯉꯨꯅꯦꯍꯦ ꯑꯁꯨꯛ ꯌꯥꯝꯅ ꯀꯧꯔꯤꯕꯁꯦ ꯇꯥꯗꯦꯕ ꯇꯨꯝꯐꯝ ꯏꯔꯩ ꯂꯩꯇꯕꯗꯧꯅ ꯀꯥꯡꯈ ꯃꯈꯥ ꯑꯁꯤꯗ ꯆꯥꯛꯅ ꯕꯣꯔꯥ ꯑꯃ ꯆꯥꯔꯕꯅꯤꯅ ꯂꯩꯔꯨꯕ ꯖꯒꯥꯗ ꯇꯨꯝꯂꯦꯕꯁꯦ ꯁꯣꯔꯣ ꯃꯆꯤꯟꯗꯨ ꯉꯥꯏꯍꯥꯛꯇ ꯂꯦꯞꯇꯦ ꯄꯤꯛꯇ꯭ꯔꯨꯗ ꯉꯥꯡꯅꯕꯗ ꯁꯣꯔꯣ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯕꯅꯤ ꯁꯣꯔꯣꯅ ꯁꯥꯎꯕꯗꯨꯗ ꯑꯉꯧꯕꯤꯅ ꯏꯅꯦ ꯑꯩ ꯍꯧꯗꯣꯛꯀꯦꯁꯦ ꯄꯤꯛꯇ꯭ꯔꯨ ꯅꯪꯕꯨ ꯇꯥꯕ꯭ꯔꯣ ꯄꯤꯛꯇ꯭ꯔꯨ ꯍꯧꯒꯠꯂꯣꯁꯦ ꯍꯟꯗꯛꯃꯨꯛꯇꯤ ꯄꯤꯛꯇ꯭ꯔꯨ ꯃꯤꯀꯞ ꯊꯣꯛꯂꯛꯏ ꯃꯃꯤꯠ ꯑꯅꯤ ꯑꯗꯨ ꯅꯣꯏꯔꯗꯨꯅ ꯆꯦ ꯑꯉꯧꯕꯤ ꯑꯩ ꯀꯧꯕ꯭ꯔꯣ ꯁꯣꯔꯣꯗꯨ ꯁꯥꯎꯅ ꯑꯩꯕꯨ ꯀꯧꯕ꯭ꯔꯥ ꯀꯥꯏꯅ ꯍꯦ ꯅꯊꯤꯕꯣꯡꯗꯨꯅ ꯕꯣꯔꯥ ꯑꯃ ꯆꯥꯁꯤꯜꯂꯒ ꯀꯥꯡꯈꯁꯤꯗ ꯇꯨꯝꯂꯤꯕꯅꯤꯅꯦ ꯅꯪ ꯍꯥ ꯊꯣꯛꯂꯛꯑꯣ ꯅꯪ ꯁꯤꯗ ꯊꯣꯛꯂꯛꯑꯣ ꯄꯤꯛꯇ꯭ꯔꯨ ꯃꯃꯥꯒꯤ ꯑꯌꯥꯛꯄ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯃꯃꯤꯠ ꯑꯗꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯤꯡꯈ꯭ꯔꯦ ꯄꯤꯛꯇ꯭ꯔꯨ ꯁꯟ ꯁꯥꯔꯗꯨꯅ ꯊꯣꯛꯂꯛꯏ ꯃꯁꯥ ꯑꯗꯨ ꯎꯐꯨꯜ ꯃꯤꯔꯥꯡꯅ ꯄꯨꯝꯇꯩ ꯇꯩꯔꯦ ꯄꯤꯛꯇ꯭ꯔꯨ ꯀꯩꯒꯤꯅꯣ ꯅꯪꯅ ꯁꯤꯗ ꯇꯨꯝꯃꯤꯁꯤꯕꯣ ꯅꯪꯕꯨ ꯀꯥꯆꯤꯟ ꯂꯥꯏꯃꯨꯅ ꯆꯦꯜꯂꯝꯃꯗꯤ ꯀꯝꯗꯧꯅꯤ ꯄꯤꯛꯇ꯭ꯔꯨ ꯀꯥꯆꯤꯟ ꯂꯥꯏꯃꯨ ꯄꯜꯂꯛꯄꯗꯨꯗ ꯏꯉꯛ ꯉꯛꯅ ꯀꯔꯤ ꯀꯥꯆꯤꯟ ꯂꯥꯏꯃꯨ ꯏꯆꯦ ꯀꯥꯆꯤꯟ ꯂꯥꯏꯃꯨ ꯍꯥꯏꯔꯤꯁꯤꯕꯨ ꯀꯩꯅꯣ ꯆꯥꯕ ꯌꯥꯕ ꯄꯣꯠꯂꯣ ꯑꯉꯧꯕꯤ ꯃꯇꯧ ꯑꯗꯨꯗ ꯅꯣꯛꯅꯤꯡꯉꯦ ꯑꯗꯨꯕꯨ ꯁꯣꯔꯣ ꯁꯥꯎꯔꯤ ꯈꯟꯗꯨꯅ ꯅꯣꯛꯄ ꯑꯗꯨ ꯈꯥꯡꯉꯤ ꯁꯣꯔꯣꯅ ꯁꯥꯎꯅ ꯍꯣꯏ ꯃꯥꯅꯤ ꯆꯥꯕ ꯌꯥꯕ ꯌꯥꯝꯅ ꯍꯥꯎꯈ꯭ꯔꯕ ꯈꯪꯉꯕ꯭ꯔꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯥ ꯑꯗꯨꯕꯨ ꯈꯨꯄꯥꯛꯅ ꯃꯅꯒꯟ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯊꯥꯈ꯭ꯔꯦ ꯄꯤꯛꯇ꯭ꯔꯨ ꯆꯦꯟꯗꯦ ꯑꯌꯣ ꯏꯃꯥ ꯍꯥꯏꯗꯨꯅ ꯑꯉꯧꯕꯤꯒꯤ ꯃꯔꯨꯝꯗ ꯂꯩꯁꯤꯜꯂꯤ ꯏꯅꯦ ꯌꯥꯔꯦꯁꯤꯗꯣ ꯑꯉꯥꯡꯅꯦ ꯈꯪꯗꯗꯅ ꯇꯧꯏꯅꯤ ꯑꯉꯧꯕꯤꯅ ꯄꯤꯛꯇ꯭ꯔꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯎꯐꯨꯜ ꯑꯗꯨ ꯅꯥꯟꯊꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯀꯥꯆꯤꯟ ꯂꯥꯏꯃꯨ ꯍꯥꯏꯗꯤꯅꯦ ꯑꯃꯝꯕꯗ ꯂꯩꯕ ꯂꯥꯏ ꯑꯃꯅꯤ ꯑꯗꯨꯅꯅꯦ ꯑꯃꯝꯕꯗ ꯆꯪꯉꯛꯄ ꯑꯉꯥꯡꯁꯦ ꯃꯥꯅ ꯍꯦꯛ ꯄꯨꯗꯨꯅ ꯆꯠꯂꯦ ꯑꯗꯨꯅꯅꯦ ꯑꯍꯟꯈꯩꯅ ꯑꯃꯝꯕꯗ ꯂꯩꯒꯅꯨꯅ ꯍꯥꯏꯔꯤꯕꯗꯣ ꯄꯤꯛꯇ꯭ꯔꯨ ꯑꯉꯧꯕꯤꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯀꯤꯔꯗꯨꯅ ꯏꯁ ꯑꯩꯁꯨ ꯆꯦꯜꯂꯝꯅꯤꯗ ꯑꯗꯨꯅ ꯃꯇꯨꯡꯗ ꯁꯤꯗ ꯆꯪꯗꯨꯅ ꯇꯨꯝꯕ ꯌꯥꯗꯦꯀꯣ ꯄꯤꯛꯇ꯭ꯔꯨ ꯀꯞꯅꯤꯡꯂꯛꯂꯦ ꯃꯈꯣꯜ ꯑꯗꯨ ꯇꯅꯤꯛ ꯑꯩꯅ ꯆꯪꯒꯦꯅ ꯆꯪꯕꯁꯨ ꯅꯠꯇꯦ ꯏꯃꯥꯅ ꯂꯥꯏꯔꯤꯛ ꯇꯝꯕ ꯆꯠꯂꯣ ꯍꯥꯏ ꯏꯆꯦꯅꯁꯨ ꯉꯁꯥꯏ ꯆꯠꯁꯦ ꯍꯥꯏ ꯅꯠꯇ꯭ꯔꯥ ꯑꯗꯨꯗ ꯆꯠꯅꯤꯡꯗꯗꯅ ꯅꯨꯃꯤꯠ ꯇꯥꯕ ꯉꯥꯏꯕꯗ ꯇꯨꯝꯊꯣꯛꯈ꯭ꯔꯤꯅꯤꯅꯦ ꯁꯣꯔꯣꯗꯣ ꯍꯦꯟꯅ ꯁꯥꯎꯅꯤꯡꯂꯛꯂꯦ ꯇꯨꯝꯅꯤꯌꯦ ꯅꯪꯗꯤ ꯇꯨꯝꯅꯤ ꯆꯥꯛꯅ ꯕꯣꯔꯥ ꯑꯃ ꯆꯥꯔꯕꯅꯤꯅ ꯇꯨꯝꯕ ꯇꯥꯕꯅꯤ ꯑꯩꯅ ꯌꯥꯝꯅ ꯆꯥꯅꯨ ꯍꯥꯏꯕꯗꯤ ꯇꯥꯗꯦꯅꯦ ꯃꯆꯥꯕꯨ ꯂꯥꯝꯗꯨꯅ ꯑꯃꯨꯛꯁꯨ ꯐꯨꯒꯦ ꯇꯧꯏ ꯍꯟꯗꯛꯃꯨꯛꯇꯤ ꯄꯤꯛꯇ꯭ꯔꯨꯅ ꯍꯩ ꯁꯤꯡꯈꯤꯕꯅ ꯃꯃꯥꯒꯤ ꯈꯨꯄꯥꯛ ꯑꯗꯨ ꯄꯥꯜꯍꯧꯗ꯭ꯔꯦ ꯌꯥꯔꯦꯁꯦ ꯏꯅꯦ ꯑꯩ ꯃꯥꯕꯨ ꯂꯣꯏꯁꯤꯟꯗꯨꯅ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯒꯦ
ꯑꯉꯧꯕꯤ ꯄꯤꯛꯇ꯭ꯔꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯄꯤꯛꯇ꯭ꯔꯨ ꯆꯠꯂꯣ ꯅꯈꯣꯡ ꯅꯈꯨꯠꯇꯣ ꯍꯥꯝꯃꯨꯔꯣ ꯑꯗꯨꯒꯅꯦ ꯏꯆꯦꯒ ꯄꯨꯟꯅ ꯆꯠꯂꯁꯦ ꯄꯤꯛꯇ꯭ꯔꯨ ꯑꯉꯧꯕꯤꯅꯕꯨ ꯍꯥꯏꯔꯕꯗꯤ ꯂꯣꯏꯅ ꯍꯦꯛ ꯌꯥꯏ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯃꯆꯦꯗꯧꯅ ꯈꯟꯖꯩ ꯑꯉꯧꯕꯤꯕꯨ ꯄꯤꯛꯇ꯭ꯔꯨ ꯍꯣꯏ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯉꯛ ꯑꯗꯨ ꯅꯣꯝꯂꯒ ꯄꯤꯔꯨꯝ ꯄꯤꯔꯨꯝ ꯌꯥꯝꯅ ꯍꯩꯅꯤꯡꯗꯅ ꯆꯠꯈ꯭ꯔꯦ 이베마 ꯅꯪꯅ ꯑꯉꯥꯡꯁꯦ ꯈꯔ ꯄꯨꯗꯨꯅ ꯆꯠꯂꯣ ꯅꯪꯅ ꯈꯔ ꯒ꯭ꯌꯥꯟ ꯇꯥꯕ ꯍꯥꯏꯕꯗꯨ ꯊꯣꯛꯂꯦ ꯏꯅꯦꯅꯦ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯁꯦꯟꯅꯕꯁꯤꯗ ꯏꯁꯥ ꯑꯁꯦ ꯀꯦꯝꯗꯨꯅ ꯃꯥꯡꯂꯒꯗꯕꯅꯤ ꯑꯗꯨꯝꯅ ꯍꯥꯏꯍꯩꯗꯦꯗ ꯑꯉꯥꯡ ꯑꯣꯏꯔꯤ ꯇꯧꯏꯅꯤ ꯃꯥꯏꯅ ꯐꯖꯔꯛꯀꯅꯤꯗ ꯑꯉꯧꯕꯤ ꯆꯤꯈꯣꯟ ꯅꯥꯈꯣꯟ ꯍꯩꯕꯤꯅꯤ ꯃꯈꯥꯗ ꯃꯅꯥꯎ ꯑꯅꯤ ꯂꯩꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯥꯅ ꯃꯃꯥꯁꯛꯅ ꯌꯣꯛꯂꯤꯕꯅꯤ ꯄꯤꯛꯇ꯭ꯔꯨ ꯈꯥꯎ ꯃꯆꯥ ꯑꯃꯗ ꯃꯃꯥꯅ ꯁꯦꯝꯕꯤꯕ ꯈꯇꯥ ꯃꯆꯥ ꯑꯃ ꯅꯝꯁꯤꯟꯗꯨꯅ ꯊꯣꯛꯂꯛꯏ 이제 ꯂꯣꯏꯔꯦ ꯆꯠꯂꯁꯤ ꯑꯉꯧꯕꯤ ꯄꯤꯛꯇ꯭ꯔꯨꯅ ꯅꯝꯁꯤꯜꯂꯤꯕꯗꯨ ꯎꯕꯗ ꯍꯩ ꯑꯗꯨꯃꯥꯏꯅ ꯍꯥꯞꯄꯗꯤ ꯂꯣꯏꯅ ꯁꯦꯒꯥꯏꯕ ꯇꯥꯔꯤꯅꯤ ꯅꯪꯕꯣ ꯑꯁ ꯁꯦꯒꯥꯏꯅꯤꯡ ꯁꯦꯒꯥꯏꯖꯁꯅꯨ ꯏꯆꯦ ꯑꯗꯨꯝꯅ ꯍꯥꯏꯍꯩꯗꯦꯅꯦ ꯂꯥꯏꯔꯤꯛ ꯍꯥꯏꯔꯤꯕꯁꯤꯗꯤ ꯂꯥꯏꯔꯦꯝꯕꯤꯅ ꯍꯥꯏꯅꯔꯤꯕꯗꯨꯅꯤ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯊꯣꯔꯛꯂꯦ ꯄꯤꯛꯇ꯭ꯔꯨꯅ ꯏꯆꯦ ꯑꯉꯧꯕꯤ ꯑꯩꯗꯤ ꯍꯣꯔꯦꯟ ꯅꯪ ꯀꯔꯤ ꯀꯔꯤ ꯍꯩꯔꯦ ꯍꯥꯏꯅ ꯍꯪꯉꯛꯑꯕꯗꯤ ꯑꯩꯗꯤ ꯀꯔꯤ ꯈꯨꯝꯗꯣꯏꯕ ꯏꯁ ꯑꯗꯨꯒꯤꯕꯨ ꯀꯩꯝꯇ ꯍꯩꯇꯦ ꯍꯥꯏꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯑꯩꯗꯤ ꯏꯀꯥꯏꯈ꯭ꯔꯅꯤꯗ ꯑꯗꯨꯗꯤ ꯍꯥꯏꯅ ꯂꯥꯛꯄꯅ ꯂꯥꯏꯔꯤꯛ ꯇꯝꯒꯗꯕꯒꯤ ꯑꯉꯥꯡ ꯃꯌꯥꯝ ꯑꯃ ꯐꯝꯗꯨꯅ ꯂꯩꯕ ꯑꯗꯨꯒꯤ ꯃꯔꯛꯇ ꯆꯥꯎ ꯁꯥꯡꯂꯕ ꯅꯨꯄꯥ ꯑꯃꯅ ꯆꯠꯇꯨꯅ ꯑꯉꯥꯡ ꯃꯌꯥꯝ ꯑꯗꯨꯗ ꯇꯥꯛꯂꯤꯕ ꯉꯥꯡꯂꯤꯕꯗꯨ ꯎꯔꯦ ꯄꯤꯛꯇ꯭ꯔꯨ ꯃꯗꯨ ꯎꯕꯗ ꯀꯩ ꯎꯕꯒꯨꯝꯅ ꯄꯥꯈꯠꯈ꯭ꯔꯦ ꯈꯣꯡꯊꯥꯡ ꯇꯞꯊꯗꯨꯅ 이제 ꯂꯥꯛꯑꯣ ꯆꯠꯁꯤ ꯂꯥꯛꯑꯣ ꯄꯤꯛꯇ꯭ꯔꯨ ꯑꯉꯧꯕꯤꯒꯤ ꯐꯅꯦꯛ ꯃꯆꯤ ꯑꯗꯨꯗ ꯆꯤꯡꯉꯤ ꯍꯩꯃ ꯀꯩꯅꯣ ꯄꯤꯛꯇ꯭ꯔꯨ ꯃꯤꯅ ꯎꯔꯒ ꯅꯪꯕꯨ ꯃꯤꯅ ꯀꯩꯅꯤ ꯍꯥꯏꯅ ꯈꯟꯗꯣꯔꯤꯒꯦ ꯇꯜꯂꯦ ꯑꯩ ꯉꯝꯃꯔꯣꯏ ꯅꯨꯄꯥꯁꯦ ꯌꯥꯝꯅꯁꯨ ꯋꯥꯡꯉꯤ ꯑꯩ ꯀꯤꯕ ꯌꯥꯝꯅ ꯐꯨꯒꯜꯂꯝꯒꯗꯕ ꯃꯥꯜꯂꯦꯕ ꯄꯤꯛꯇ꯭ꯔꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯑꯉꯧꯕꯤ ꯅꯣꯛꯇꯨꯅ ꯐꯨꯔꯣꯏ ꯏꯆꯦꯅꯦ ꯅꯪꯕꯨ ꯉꯥꯏꯒꯦꯀꯣ ꯑꯗꯨꯗꯤ ꯑꯩꯕꯨ ꯂꯣꯏꯕ ꯐꯥꯎꯕ ꯏꯆꯦꯅ ꯁꯤꯗ ꯐꯝꯗꯨꯅ ꯉꯥꯏꯌꯨꯀꯣ ꯑꯉꯧꯕꯤꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯄꯤꯛꯇ꯭ꯔꯨꯕꯨ ꯆꯪꯍꯜꯂꯛꯏ ꯄꯤꯛꯇ꯭ꯔꯨ ꯈꯔ ꯑꯃꯨꯛ ꯆꯪꯁꯤꯜꯂꯨꯔꯒ ꯑꯃꯨꯛ ꯆꯦꯟꯊꯣꯔꯛꯏ ꯏꯆꯦ ꯑꯩ ꯇꯜꯂꯦ ꯆꯪꯕ ꯉꯝꯃꯔꯣꯏ ꯆꯠꯂꯁꯦ ꯍꯥꯏꯅ ꯑꯉꯧꯕꯤꯒꯤ ꯃꯈꯨꯠ ꯑꯗꯨ ꯀꯟꯅ ꯆꯤꯡꯉꯤ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯉꯥꯡꯅꯔꯤꯕ ꯑꯗꯨ ꯆꯤꯡꯈꯩꯅ ꯎꯔꯗꯨꯅ ꯍꯩꯃ ꯀꯩꯗꯧꯔꯒꯦꯅꯦ ꯅꯣꯏ ꯑꯅꯤꯗꯤ ꯑꯃꯨꯛ ꯍꯟꯒꯦꯅ ꯇꯧꯔꯤꯗꯨꯕꯣ ꯄꯤꯛꯇ꯭ꯔꯨ ꯆꯤꯡꯂꯤꯕꯗꯨ ꯆꯞ ꯂꯦꯞꯄꯤ ꯑꯉꯧꯕꯤ ꯃꯥꯗꯤ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤꯅ ꯏꯀꯥꯏꯕ ꯐꯥꯎꯔꯦ ꯄꯤꯛꯇ꯭ꯔꯨ ꯈꯨꯝꯗꯦ ꯑꯉꯧꯕꯤꯅ ꯀꯩꯁꯨ ꯇꯧꯗꯦ ꯑꯣꯖꯥ ꯑꯉꯥꯡꯅꯤꯅ ꯑꯁꯤ ꯈꯛꯇ ꯍꯥꯏꯗꯨꯅ ꯇꯣꯛꯏ ꯑꯉꯧꯕꯤ ꯈꯨꯝꯐꯝ ꯈꯪꯗꯦ ꯆꯤꯡꯈꯩꯅ ꯑꯣ ꯏꯟꯗꯣꯝꯆꯥꯕꯤꯅꯥꯅ ꯍꯥꯏꯕꯗꯨꯔꯥ ꯃꯥꯅꯦ ꯑꯣꯖꯥ ꯂꯥꯛꯑꯣ ꯁꯤꯗ ꯐꯝꯃꯨ ꯂꯥꯛꯑꯣ ꯑꯉꯧꯕꯤꯅ ꯄꯤꯛꯇ꯭ꯔꯨꯕꯨ ꯄꯨꯗꯨꯅ ꯂꯥꯛꯏ ꯄꯤꯛꯇ꯭ꯔꯨ ꯌꯥꯝꯅ ꯆꯠꯅꯤꯡꯗꯦ ꯑꯗꯨꯕꯨ ꯆꯠꯇꯕꯗꯤ ꯌꯥꯗ꯭ꯔꯦ ꯆꯤꯡꯈꯩꯅ ꯐꯝꯃꯨ ꯁꯤꯗ ꯅꯪꯒꯤ ꯃꯤꯡꯗꯤ ꯀꯔꯤ ꯀꯧꯕ ꯄꯤꯛꯇ꯭ꯔꯨ ꯋꯥꯝꯇ ꯍꯦꯛ ꯈꯨꯝꯂꯛꯇꯦ ꯃꯁꯥ ꯑꯗꯨ ꯌꯥꯝꯅ ꯁꯨꯛꯊꯗꯨꯅ ꯑꯗꯨꯃꯛ ꯂꯩꯈ꯭ꯔꯦ ꯄꯤꯛꯇ꯭ꯔꯨꯅ ꯈꯨꯝꯗꯕ ꯑꯗꯨꯗ ꯑꯉꯧꯕꯤꯅ ꯄꯤꯛꯇ꯭ꯔꯨ ꯀꯧꯕꯅꯤ ꯆꯤꯡꯈꯩ ꯄꯤꯛꯇ꯭ꯔꯨꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯉꯛꯁꯨ ꯉꯛꯏ ꯀꯔꯤꯅꯣ ꯍꯥꯏꯅ ꯑꯗꯨꯕꯨ ꯆꯤꯡꯈꯩ ꯃꯇꯤꯛ ꯆꯥꯕ ꯑꯣꯖꯥꯅꯤ ꯑꯗꯨꯅ ꯑꯉꯥꯡ ꯃꯈꯜ ꯈꯨꯗꯤꯡ ꯂꯣꯏꯅꯕ ꯍꯩꯕ ꯑꯣꯖꯥꯅꯤ ꯄꯤꯛꯇ꯭ꯔꯨ ꯅꯪꯗꯤ ꯀꯔꯤ ꯍꯩꯔꯦ ꯅꯪ ꯑꯣꯖꯥꯗ ꯍꯥꯏꯌꯨꯁꯦ ꯄꯤꯛꯇ꯭ꯔꯨ ꯃꯥꯅ ꯈꯟꯈꯤꯕ ꯑꯗꯨꯃ ꯍꯦꯛ ꯊꯣꯛꯂꯦ ꯄꯤꯛꯇ꯭ꯔꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕꯒꯤ ꯃꯑꯣꯡꯗ ꯑꯣꯖꯥꯒꯤ ꯅꯥꯛꯇ ꯂꯥꯛꯂꯤꯕꯁꯦ ꯍꯩꯇꯕꯒꯤ ꯇꯝꯒꯦ ꯍꯥꯏꯅ ꯂꯥꯛꯂꯤꯕꯅꯤ ꯄꯤꯛꯇ꯭ꯔꯨꯅ ꯏꯊꯥ ꯊꯥꯖꯗꯅ ꯈꯨꯝꯗꯣꯔꯛꯄ ꯑꯗꯨꯗ ꯉꯛꯏ ꯑꯉꯧꯕꯤ ꯆꯤꯡꯈꯩ ꯆꯞ ꯃꯥꯟꯅꯅ ꯌꯦꯡꯉꯛꯏ ꯆꯤꯡꯈꯩꯗꯨ ꯃꯇꯥ ꯑꯃꯅꯤ ꯈꯟꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯁꯤꯟꯅꯗꯨꯅ ꯆꯨꯝꯃꯦ ꯑꯩꯈꯣꯏ ꯄꯤꯛꯇ꯭ꯔꯨꯅ ꯍꯥꯏꯕꯁꯦ ꯂꯣꯏ ꯆꯨꯝꯃꯤꯗ ꯄꯤꯛꯇ꯭ꯔꯨꯗꯤ ꯃꯔꯝ ꯌꯥꯝꯅ ꯃꯣꯛꯄꯅꯤ ꯑꯣꯖꯥꯒꯤ ꯅꯥꯛꯇ ꯐꯝꯁꯤꯜꯂꯛꯑꯣꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯤꯡꯈꯩꯅ ꯄꯤꯛꯇ꯭ꯔꯨꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯗꯨꯅ ꯆꯤꯡꯁꯤꯟꯒꯦ ꯇꯧꯏ ꯄꯤꯛꯇ꯭ꯔꯨꯅ ꯐꯠ ꯂꯩꯊꯣꯔꯛꯇꯨꯅ ꯇꯜꯂꯤ ꯑꯩ ꯀꯩꯁꯨ ꯃꯔꯝ ꯃꯣꯛꯆꯗꯦ ꯇꯧꯁꯟꯅꯅꯨ ꯈꯪꯕ꯭ꯔꯥ ꯄꯤꯛꯇ꯭ꯔꯨ ꯑꯉꯥꯡ ꯑꯣꯏꯕꯒꯤ ꯑꯣꯏꯗꯕ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯉꯥꯡꯗꯦ ꯍꯥꯏꯅꯤꯡꯕ ꯉꯥꯡꯅꯤꯡꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯗꯣꯡ ꯍꯦꯛꯇ ꯍꯥꯏꯗꯣꯛꯏ ꯑꯉꯧꯕꯤ ꯄꯤꯛꯇ꯭ꯔꯨꯒꯤ ꯃꯃꯥꯡꯗ ꯐꯝꯊꯗꯨꯅ ꯃꯁꯝ ꯑꯗꯨ ꯍꯥꯏꯒꯠꯄꯤꯗꯨꯅ ꯇꯞꯅ ꯊꯦꯝꯂꯛꯏ ꯁꯦ ꯃꯔꯝ ꯃꯣꯛꯄꯤꯅꯤ ꯑꯩꯈꯣꯏ ꯄꯤꯛꯇ꯭ꯔꯨꯗꯤ ꯃꯔꯝ ꯃꯣꯛꯄꯅꯤ ꯅꯪ ꯑꯣꯖꯥꯒꯤ ꯃꯅꯥꯛꯇ ꯐꯝꯃꯒ ꯑꯣꯖꯥꯕꯨ ꯂꯥꯏꯔꯤꯛ ꯅꯤꯡꯊꯤꯅ ꯇꯥꯛꯍꯜꯂꯨꯀꯣ ꯏꯆꯦꯁꯤꯗ ꯅꯪꯕꯨ ꯉꯥꯏꯒꯦ ꯄꯤꯛꯇ꯭ꯔꯨ ꯍꯟꯗꯛꯇꯤ ꯃꯆꯦꯅ ꯍꯥꯏꯕꯗꯨꯗ ꯌꯥꯔꯗꯨꯅ ꯃꯌꯥꯝ ꯐꯝꯅꯔꯤꯕ ꯑꯗꯨꯗ ꯐꯝꯗꯨꯅ ꯌꯥꯎꯈ꯭ꯔꯦ ꯆꯤꯡꯈꯩ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯂꯥꯏꯔꯤꯛ ꯇꯥꯛꯄ ꯍꯧꯔꯛꯏ ꯑꯉꯧꯕꯤ ꯃꯥꯁꯨ ꯄꯤꯛꯇ꯭ꯔꯨꯕꯨ ꯋꯥꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯄꯤꯛꯇ꯭ꯔꯨ ꯇꯥꯛꯂꯤꯕ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯄꯨꯛꯅꯤꯡ ꯆꯪꯗꯦ ꯃꯉꯛ ꯑꯗꯨ ꯊꯥꯡꯒꯠꯇꯨꯅ ꯑꯉꯧꯕꯤ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯉꯤ ꯄꯤꯛꯇ꯭ꯔꯨꯅ ꯌꯦꯡꯊꯣꯔꯛꯄꯗ ꯑꯉꯧꯕꯤ ꯎꯗ꯭ꯔꯦ ꯏꯆꯦ ꯂꯩꯔꯝꯗ꯭ꯔꯦ ꯄꯤꯛꯇ꯭ꯔꯨ ꯃꯄꯤ ꯏꯔꯥ ꯆꯦꯟꯗꯨꯅ ꯍꯧꯒꯠꯇꯨꯅ ꯑꯃꯨꯛ ꯌꯦꯡꯉꯤ ꯑꯉꯧꯕꯤ ꯃꯥꯗꯤ ꯃꯥꯒꯤ ꯇꯣꯡꯂꯤꯕ ꯁꯦꯟꯗꯜ ꯑꯗꯨ ꯇꯠꯂꯦ ꯍꯥꯏꯗꯨꯅ ꯄꯥꯛꯊꯗꯨꯅ ꯁꯦꯝꯕ ꯑꯣꯏꯔꯝꯃꯤ ꯄꯤꯛꯇ꯭ꯔꯨ ꯃꯀꯥ ꯂꯥꯝꯖꯔꯛꯏ ꯄꯤꯛꯇ꯭ꯔꯨ ꯃꯆꯦ ꯎꯕꯗ ꯐꯝꯊꯔꯛꯏ ꯑꯃꯨꯛ ꯆꯤꯡꯈꯩꯅ
Kaidore picture. Kaisu taude. Iche lebre yengbani. Jingkhaina onthokpa angang ni haina khali. Nangbu warabrane. Picture haibagi mawongda mangak adu nomi. Lairik ti takpa phawba taktri adu oirabasu magi mataw aduda jingkhaina. Chalo chalo. Hayeng amunga na lau ko. Picture haribaduga khumde. Lairik khaw aduma makhut nama amana pai. Amana khata adu pai duna chelai. Ma aduka hapchin banangde. Picture na. Iche, loire, chasilao. Angobi du ngai. Jankhibada ngairi aduga loire haiba asida. Kariyo jano sibo. Inena di yam phai kainaga hairib sibo. Picture na makhut pai duna chingba aduda angobi su kari su haidana adum chatle. Chatna. Picture. Nangbu kari lairik taklakine. Nangbu onthok thuna loikreba. Picture no fet tawduna. Ho aidi parayam thuna phai haiduna ojana thuna loisilhali aduna laiba. Soidana pharamani. Aina khangeba. Moina lehoriba aduna para phadabagi taine adudi. Mani, like yamna haite khangaba iche. Picture hairuba khuding pakhum watte. Machil macha adudagi pareng ni. Mathang nganga kadoribani. Maga ngangnaba mitana waduna tokani. Angobi manaruba kanararoi haiduna tokle. Makhoi ani wari sanaraga lakpa aduna yum yauri. Bina makhoi lakpa du uraduna harauna. Hey, Angobia, kamdore. Picture mama ubada fet launa leithoktuna changkre. As onthokna ngangnaba wakre da ini. Angobi picture na tawriba mayamadu loina tamlai. Sorona. Is Migi machaduna karini khalamgani. Ozaduna di aina haibaduna harau yabiraklibani. Nakhoi mamagi mama yengduna yaraklibani. Angangoiduna tawribanida maina phajarakani ni. Hoi. Ado matam kharadi nangna thinok thinjin tawba tare ko. Aina haibadi yaroi. Uredana hojikso sauduna jangkribase. Hoi ne. Chalo. Nangsu namana thiramani. Namada phajana hayu aisune laktuna hairarage. Soro amadi angobi kari sumari thoknaba nate. Adubu thoknaba amadagi hena nungshine. Madugi mathakta. Picture laikai asigi mipum khudingna yamna nungshina rami. Magi haibabu yamna chaba. Lairik tammo haiba yadaba asikhakne. Asumna nongmanini haukre. Angobi amadi picture amuksu lagle. Picture di ngasidi hainaruba kauba naidana. Irenjana mayamarak aduna famthakre. Angobi picture bu thanamduna chatlage haiduna tawre. Angobi na picture bu adum thilai. Mana yamna luna tawjaba aduda jingkhai angobi gi manakta changlaktuna. Kainomta kari haibigadabano oja. Picture se adonga hek pokminaba nanaw nupira. Kari suthokna di nati yum thangnaba khaktani. Jingkhaina yum thangnaba mabu asukluna tawba haiduna angobi gi machat wahai adudagi khangba ngamki. Oh, indom chana sumathantane haiba. Aduda aidi amuksu pokminaba maluri. Ado picture se lairik amuk phawba hana tamaktabra. Tamlakpani kharadi. Angobi picture na lairik ta oiriba pumba haidorai amata khakpa laitana. Oza na khara kupna yengsinbiyo. Inedo magi khanbada yamna wazarabani. Yani ai mabu themduna loinarage. Ado matam kharadi mabu ngana lawba lakpiyo. Angobi hoi haiduna chatke tawi. Picture machena chatke tawba aduda makhol adu iyak yakai mayam marak adudagi. Iche chakhinu wo aibungai biyo. Angang mayam adu manakong mensinai. Angobi du nokthore nokna. Hoi chalo ye iche sida ngai gi ko. Jingkhai sunoi. Phare adudi ngahak ngai biro. Mayam aduna kaino picture nakonga loi pangi makhonina ihai yakai. Mayam aduda onsenduna. Kaino sibo aina ra. Ase haiduna machina do paithoi. Jingkhai changlaktuna. Yare. Oja lairik takpa haurage langanu ko. Ase haiduna jingkhai na mayam adu lairik taklai. Picture dinga hakta tumina phamdi mareng chatli masado. Jingkhai na mabu chatlo hairakpra haina jingkhai da dum yengi. Adubu magi mataw adudi yengluba ngamdre. Mayam adubu laknaba hotnaringaida. Picture na Oza jingkhai mamaya dudi laisilaktana. Kari khangdre picture amukaso. Oza
Karino me picture nangbo nangna khangdabado hairo picture magi ozana mabu chatlo sungai hairaktaba amadi yengdaktaba aduda sauduna laukhalai ho suti tharo ai wari chatlage chingkhai gyan khangta tai ihe nangna ngasai dagi tilai khumbi saduna maring chatliba aibu kauriba dudi adugi oire ozadi kauthoklure chalo picture harauna chenkre picture na mayam dagi ingan ngana suti thai mabu tasu hena luna tawi maramdi angang haiba jat asi hena larik haikidrabadi ojana makhoibu hena nungsiba kansu yawi maduni picture da thokliba angang amana chingkhai da onsenduna oza kedore oza picture na hana suti thai se kaigino chingkhai khumpham khangde madi para loina phai aduna ngana tharibani nakhoisu madawna thuna phawko mayamdugi maraktagi angang amana amo hairai kaida para phariba kemta su haitabado picture dina hansu engonda iba haite haina engonda ihalle dugane haikaina haijalle ozase mayamdo chingkhai da onsinduna walawna nokshille chingkhai angang mayam adugi mangda ikaire phagadra haina hairubani angang haibasigi machindi kanana menba ngamlugani chingkhai mayam aduda makhol khara chawrapna sausinaduna hey nokono nathonglo thokto phuraktana ko angang mayam adu kiduna tumin amuk laikre asum tawduna picture laik tamba phawdi khara chatlo haiba yari chingkhai na mabu nungsina loina ba aduda adubu laik ti hanagum mayek ama phawba chatre maramdi madi khwai mayam gumna matam sangna kuina tamba natte mamingine laik tamba chatlo haiba yaba khakta hana hotnabani picture chak mayam ama charaduna isisina mangoda phak ama thaduna magi khoirap tawba masamadu thadokduna ningthina tumli soro machabu iru maithajana na ba hawdoke haiduna thorai sorona tawrisi yenguni he masam mayam asiga mangola sida soro machagi maithong aduda kupsiliba masam adu haigat biduna nungsina ngahak yengjai tumina mathanda khanjarai nungna marola manungsiriba lamna marola maheliba imagi sana nangbu karam thoklaga ba picture mamana masada thenglakpa aduda khara lenglai soro machagi masada nomduna sana se picture sana nangbu hawuloni he larik tamba chatpa thengkhrani ni he picture mamana nungsina amu sana haina su kaujai mamana kaubudu taraduna picture hawgalai makholadu phairi tawduna ima ai ngasidi chalagumge ba yam tumninge ba yade tawheide larik tamba lepase kachilai muna phai haibani ko picture angobina kachilai mugi wa haikiba dudagi mayamna ki khrabani picture na as aide yamna tumninge nangno uti dama dama thonga pizaraga aina nangbu dama ama pizabrane hoi nana kanana thongbiu haige mayam so hauna thongjille aduga asi haiduna machina du paithokduna akutba makhajai adu puthorai mana sauraba masini khori tawba masam adune taraw mamit adune makhajai aduda kutliba aduda kayadi nusire mamana haiba adudagi irujaba loiraduna mamang sangoi adugi marumda hauriba champra hainau chumbrei mayam ama hektuna larikhaw aduda hapchille picture gi larikhaw adu pungtong tongle puba phawba ngamtre mamana manam nambiga haina tawbada larikhaw adu uraduna hairai haima picture karino nana puriba mayam sidi picture mi ta khini haina khanduna makhut macha adu machinda thamduna mi ta khini ye mamagi na kong mayada changsinduna horen tumninga kana chana bane soro machagi mataw adu da noktuna adubu yamalini nangba puba ngamlaroi horen ozana ngangadi kamdawni ngangoi aina loina chadori ni aina horen migi mamangdu da tumninga adi kamai tokduiba ozana phuroidro soro sumana larik tambabu chatlabadi haiduna hoi haiduna thakre picture larik khawadu puba ngamboi ngamdaboi soro chingduna chatkre soro machabu thawai tana nungsine yengja hawi picture na iche chalasila o angobi mangasidi masakhara nungai taba duda tapna tholaktuna picture ngasidi chalagumsi iche se isayam nungai je tale yaroi aibu thilamoba aduga chakesu chachakho picture larik tamba chalagumsi haiba yakhidre
ꯄꯤꯛꯇ꯭ꯔꯨꯒꯤ ꯅꯤꯡꯉꯥꯏ ꯑꯉꯧꯕꯤ ꯈꯪꯂꯗꯨꯅ ꯉꯥꯡꯅꯗꯨꯅ ꯂꯩꯕꯗ ꯃꯇꯝ ꯃꯥꯡꯂꯅꯤ ꯈꯟꯗꯨꯅ ꯄꯤꯛꯇ꯭ꯔꯨꯕꯨ ꯊꯤꯜꯂꯛꯏ꯫ ꯏꯆꯦ, ꯂꯥꯏꯔꯤꯛꯈꯥꯎꯁꯦ ꯑꯝꯇ ꯄꯨꯕꯤꯌꯨ, ꯑꯩ ꯌꯥꯝ ꯂꯨꯝꯃꯦꯕ꯫ ꯑꯉꯧꯕꯤ ꯂꯥꯏꯔꯤꯛꯈꯥꯎ ꯑꯗꯨꯗ ꯇꯣꯡꯊꯣꯛꯂꯤꯕꯗꯨ ꯎꯔꯗꯨꯅ ꯀꯔꯤꯅꯣ ꯅꯪꯅ ꯄꯨꯔꯤꯕ ꯃꯌꯥꯝꯁꯤꯕꯣ? ꯄꯤꯛꯇ꯭ꯔꯨ ꯃꯃꯥꯡꯗ ꯍꯥꯏꯈꯤꯕ ꯑꯗꯨꯝꯅ ꯑꯉꯧꯕꯤꯗꯁꯨ ꯍꯥꯏꯔꯛꯏ꯫ ꯆꯤꯡꯈꯩꯒꯤ ꯃꯌꯨꯝ ꯌꯧꯔꯦ꯫ ꯆꯤꯡꯈꯩ ꯃꯈꯣꯏꯕꯨ ꯎꯕꯗ ꯊꯣꯔꯛꯏ꯫ ꯄꯤꯛꯇ꯭ꯔꯨꯅ ꯑꯣꯖꯥꯕꯨ ꯍꯦꯛ ꯎꯕꯗ, ꯑꯣꯖꯥ, ꯑꯩ ꯂꯥꯛꯏ꯫ ꯆꯤꯡꯈꯩ ꯃꯥꯁꯨ ꯄꯤꯛꯇ꯭ꯔꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ꯫ ꯃꯆꯤꯟ ꯃꯈꯥ ꯌꯥꯝꯅ ꯌꯥꯡꯕ ꯑꯗꯨꯗꯅ ꯑꯃꯨꯛꯀ ꯍꯦꯜꯂꯦ꯫ ꯆꯤꯡꯈꯩꯅ, ꯂꯥꯛꯑꯣ, ꯄꯤꯛꯇ꯭ꯔꯨ ꯃꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯇꯥꯛꯐꯝ ꯑꯗꯨꯗ ꯆꯪꯂꯛꯏ꯫ ꯃꯥꯒꯤ ꯑꯣꯖꯥ ꯑꯗꯨꯗꯤ ꯑꯉꯧꯕꯤ ꯇꯥꯅ ꯆꯠꯈꯤꯕ ꯑꯗꯨꯗ ꯄꯤꯛꯇ꯭ꯔꯨꯅ ꯈꯜꯂꯛꯏ꯫ ꯏꯆꯦꯅ ꯑꯩꯅ ꯄꯨꯔꯛꯏꯕ ꯃꯌꯥꯝꯁꯦ ꯑꯣꯖꯥꯗ ꯁꯣꯏꯗꯅ ꯍꯥꯏꯈꯤꯕ ꯇꯥꯔꯦ꯫ ꯄꯤꯛꯇ꯭ꯔꯨ ꯑꯁꯤ ꯈꯜꯂꯛꯇꯨꯅ ꯑꯃꯨꯛ ꯆꯦꯟꯊꯣꯔꯛꯇꯨꯅ ꯃꯆꯦꯒꯤ ꯅꯥꯀꯣꯡꯗ ꯇꯞꯅ ꯍꯥꯏꯔꯛꯏ, ꯑꯣꯖꯥ ꯇꯥꯈꯤꯅꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ꯫ ꯏꯆꯦ, ꯑꯣꯖꯥꯗ ꯉꯁꯥꯏ ꯑꯩꯅ ꯄꯨꯔꯛꯄꯗꯣ ꯍꯥꯏꯗꯣꯛꯀꯅꯨꯀꯣ꯫ ꯑꯉꯧꯕꯤ ꯍꯥꯏꯐꯦꯠ ꯅꯣꯛꯏ, ꯑꯗꯨꯒ ꯍꯥꯏꯅ ꯃꯉꯛ ꯑꯗꯨ ꯅꯣꯝꯃꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯄꯤꯛꯇ꯭ꯔꯨ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗꯅ ꯒꯣꯔꯣꯡ ꯆꯦꯟꯈ꯭ꯔꯦ꯫ ꯆꯤꯡꯈꯩꯁꯨ ꯍꯥꯏꯗꯣꯛꯀꯅꯨ ꯍꯥꯏꯕꯗꯤ ꯁꯣꯟꯊꯥꯡꯅꯅ ꯇꯥꯍꯧꯏ꯫ ꯆꯤꯡꯈꯩꯅ, ꯑꯉꯧꯕꯤ, ꯀꯔꯤ ꯍꯥꯏꯔꯝꯃꯤꯅꯣ? ꯑꯉꯧꯕꯤ ꯃꯥꯁꯨ ꯍꯥꯏꯗꯣꯛꯀꯅꯨ ꯍꯥꯏꯔꯝꯕ ꯑꯗꯨꯗ, ꯀꯩꯁꯨ ꯅꯠꯇꯦꯗ, ꯍꯣꯔꯦꯟ ꯉꯟꯅ ꯂꯥꯛꯑꯣ ꯍꯥꯏꯔꯝꯕꯅꯤ꯫ ꯆꯤꯡꯈꯩꯁꯨ ꯑꯉꯧꯕꯤꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨꯗ ꯃꯈꯥ ꯇꯥꯅ ꯍꯪꯂꯨꯗ꯭ꯔꯦ꯫ ꯍꯟꯗꯛꯇꯤ ꯄꯤꯛꯇ꯭ꯔꯨꯁꯦ ꯃꯔꯝ ꯌꯥꯝꯅ ꯃꯣꯛꯂꯕꯅꯤ, ꯄꯔꯥꯁꯨ ꯈꯔ ꯐꯥꯔꯦ꯫ ꯍꯟꯗꯛꯇꯤ ꯂꯥꯏꯔꯤꯛ ꯇꯝꯕ ꯆꯠꯂꯣ ꯍꯥꯏꯕꯁꯨ ꯌꯥꯔꯦ꯫ ꯌꯥꯅꯤꯗ, ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯑꯁꯨꯛ ꯀꯟꯅ ꯍꯣꯠꯅꯔꯤꯁꯤꯗꯤ꯫ ꯃꯥꯅ ꯑꯁꯨꯝꯅ ꯌꯥꯔꯛꯂꯕꯗꯤ ꯂꯥꯏꯔꯤꯛ ꯇꯝꯐꯝ ꯁꯪꯗꯁꯨ ꯃꯊꯪꯗꯒꯤꯗꯤ ꯊꯥꯅꯅꯕ ꯍꯣꯠꯅꯔꯁꯤ꯫ ꯍꯣꯏ, ꯑꯗꯣ ꯑꯩꯁꯨ ꯆꯠꯂꯒꯦ, ꯑꯣꯖꯥꯁꯨ ꯑꯉꯥꯡꯈꯩꯅ ꯉꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯑꯩ ꯉꯁꯤꯗꯤ ꯃꯥꯕꯨ ꯉꯥꯏꯔꯒꯨꯝꯒꯦ, ꯏꯁꯥꯁꯦ ꯌꯥꯝꯅ ꯉꯝꯗ꯭ꯔꯦ꯫ ꯑꯩꯅ ꯇꯣꯛꯑꯁꯦ ꯍꯥꯏꯕꯒ ꯌꯥꯗꯕ ꯃꯈꯩ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯑꯉꯧꯕꯤ ꯂꯥꯛꯂꯦ꯫ ꯉꯥꯟꯕ, ꯁꯦ, ꯅꯪꯒꯤꯅ ꯁꯤ ꯏꯔꯣ꯫ ꯑꯃꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ, ꯀꯗꯥꯏ, ꯉꯔꯥꯡꯒꯤꯗꯨꯗꯤ? ꯆꯤꯡꯈꯩ ꯃꯍꯧꯁꯥꯒꯨꯝꯅ ꯑꯉꯥꯡ ꯃꯌꯥꯝ ꯑꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯂꯥꯏꯔꯤꯛ ꯇꯥꯛꯄ ꯂꯥꯛꯅꯔꯤ꯫ ꯄꯤꯛꯇ꯭ꯔꯨ ꯆꯥꯈꯤꯕ ꯎꯇꯤ ꯃꯌꯥꯝ ꯑꯗꯨꯅ ꯂꯣꯠꯊꯔꯛꯇꯨꯅ ꯇꯨꯝꯅꯤꯡꯕ ꯍꯧꯔꯛꯂꯦ꯫ ꯃꯥꯒꯤ ꯈꯥꯎꯗ ꯌꯥꯎꯔꯤꯕ ꯍꯩꯅꯧ ꯑꯗꯨ ꯀꯛ ꯆꯤꯛꯇꯨꯅ ꯂꯣꯟꯅ ꯑꯃꯨꯛ ꯁꯥꯏꯔꯦ꯫ ꯑꯗꯨꯁꯨ ꯑꯗꯨꯝ ꯇꯨꯝꯅꯤꯡꯉꯤ ꯄꯤꯛꯇ꯭ꯔꯨ꯫ ꯑꯁ, ꯇꯨꯝꯅꯤꯡꯉꯤ꯫ ꯑꯁ, ꯑꯩꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ? ꯀꯥꯟꯅꯗꯦ, ꯆꯝꯄ꯭ꯔꯥꯁꯦ ꯑꯣꯏꯅ ꯆꯥꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯝꯄ꯭ꯔꯥ ꯑꯗꯨ ꯂꯣꯟꯅ ꯈꯣꯛꯄ ꯍꯧꯔꯛꯏ꯫ ꯃꯌꯥꯝ ꯑꯗꯨꯅ, ꯆꯝꯄ꯭ꯔꯥ ꯃꯅꯝꯁꯤꯗꯤ ꯀꯗꯥꯏꯗꯒꯤꯅꯣ? ꯑꯁꯤ ꯍꯥꯏꯅꯔꯛꯄ ꯑꯗꯨꯗ ꯄꯤꯛꯇ꯭ꯔꯨ ꯆꯝꯄ꯭ꯔꯥ ꯑꯗꯨ ꯑꯃꯨꯛ ꯈꯣꯛꯇꯅ ꯂꯣꯟꯅ ꯍꯥꯞꯆꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯈꯣꯛꯄ ꯍꯧꯈ꯭ꯔꯕꯅꯤꯅ ꯃꯅꯝ ꯑꯗꯨꯗꯤ ꯁꯨꯝ ꯂꯩꯍꯧꯕꯗꯨꯗ ꯆꯤꯡꯈꯩꯅ ꯍꯥꯏꯔꯛꯏ, ꯀꯅꯥ ꯆꯝꯄ꯭ꯔꯥ ꯄꯨꯔꯛꯑꯦ ꯍꯥꯏꯔꯣ, ꯅꯠꯇ꯭ꯔꯗꯤ ꯂꯣꯏꯅ ꯐꯨꯕ ꯇꯥꯔꯦꯀꯣ꯫ ꯑꯉꯥꯡ ꯃꯌꯥꯝ ꯑꯗꯨ ꯑꯝꯇ ꯈꯨꯝꯗꯦ, ꯇꯨꯃꯤꯟ ꯂꯩꯅꯩ, ꯀꯤꯗꯨꯅ꯫ ꯈꯣꯒꯦꯟ, ꯅꯪ ꯄꯨꯔꯛꯄ꯭ꯔꯥ? ꯄꯨꯔꯛꯇꯦ ꯑꯣꯖꯥ꯫ ꯉꯥꯟꯕ, ꯅꯪꯁꯨ ꯄꯨꯔꯛꯇꯕ꯭ꯔꯥ? ꯃꯌꯥꯝ ꯑꯗꯨ ꯄꯨꯔꯛꯇꯦ ꯍꯥꯏꯅ ꯂꯣꯏꯅ ꯈꯨꯝꯂꯦ꯫ ꯄꯤꯛꯇ꯭ꯔꯨꯁꯨ ꯆꯤꯡꯈꯩꯕꯨ ꯀꯤꯗꯨꯅ ꯄꯨꯔꯛꯇꯦ ꯍꯥꯏꯅ ꯍꯥꯏꯔꯦ꯫ ꯑꯉꯥꯡ ꯑꯃꯅ ꯄꯤꯛꯇ꯭ꯔꯨꯅ ꯆꯝꯄ꯭ꯔꯥ ꯈꯣꯛꯄ ꯑꯗꯨ ꯍꯥꯏꯐꯦꯠ ꯎꯍꯧꯔꯦ꯫ ꯃꯆꯤꯟ ꯊꯤꯔꯤꯅꯤ ꯑꯣꯖꯥ, ꯄꯤꯛꯇ꯭ꯔꯨꯅ ꯄꯨꯔꯛꯄꯅꯤ, ꯃꯥꯒꯤ ꯂꯥꯏꯔꯤꯛ ꯈꯥꯎꯗ ꯌꯥꯎꯔꯦ ꯇꯨ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠꯇꯨ ꯊꯤꯟꯗꯨꯅ ꯇꯥꯛꯏ꯫ ꯆꯤꯡꯈꯩꯅ, ꯉꯁꯥꯏ ꯃꯈꯩ ꯄꯤꯛꯇ꯭ꯔꯨꯒꯤ ꯂꯥꯏꯔꯤꯛ ꯈꯥꯎ ꯑꯗꯨꯗ ꯇꯣꯡꯂꯤꯕꯗꯨ ꯎꯗꯕꯅꯤ, ꯍꯟꯗꯛꯇꯤ ꯎꯔꯦ꯫ ꯆꯤꯡꯈꯩ ꯄꯤꯛꯇ꯭ꯔꯨꯒꯤ ꯂꯥꯏꯔꯤꯛ ꯈꯥꯎ ꯑꯗꯨ ꯂꯧꯗꯨꯅ ꯌꯦꯡꯉꯤ꯫ ꯄꯤꯛꯇ꯭ꯔꯨꯗꯤ ꯀꯤꯗꯨꯅ ꯀꯔꯤꯁꯨ ꯈꯨꯝꯗꯅ ꯇꯨꯃꯤꯟꯅ ꯂꯩꯔꯦ꯫ ꯆꯤꯡꯈꯩꯅ ꯂꯥꯏꯔꯤꯛ ꯈꯥꯎ ꯑꯗꯨ ꯍꯥꯏꯗꯣꯛꯇꯨꯅ ꯌꯦꯡꯕꯗ ꯌꯥꯎꯔꯝꯂꯤꯕ ꯃꯌꯥꯝ ꯑꯗꯨꯕꯨ ꯎꯔꯗꯨꯅ, ꯄꯤꯛꯇ꯭ꯔꯨ, ꯅꯪꯗꯤ ꯑꯁꯨꯛ ꯌꯥꯝꯕꯁꯤꯗꯤ ꯀꯩꯗꯧꯒꯦꯅ ꯄꯨꯔꯛꯏꯕ? ꯇꯨꯝꯅꯤꯡꯉꯀꯥꯟꯗ ꯆꯥꯒꯦꯅ꯫ ꯃꯊꯣꯡꯗ ꯆꯥꯈꯤꯗ꯭ꯔꯦꯗ꯫ ꯂꯥꯏꯔꯤꯛꯅ ꯂꯥꯏꯔꯤꯛ ꯍꯩꯇ꯭ꯔꯤꯕ, ꯆꯥꯕꯅ ꯃꯔꯣꯟ ꯐꯔꯤꯕ, ꯏꯕꯦꯝꯃ ꯅꯪ ꯑꯃꯅꯦ꯫ ꯄꯤꯛꯇ꯭ꯔꯨ ꯃꯥꯒꯤ ꯑꯣꯖꯥꯅ ꯅꯣꯡꯃꯇ ꯁꯨꯝꯅ ꯉꯥꯡꯈꯤꯗ꯭ꯔꯤ꯫ ꯆꯤꯡꯈꯩ ꯃꯥꯁꯨ ꯀꯔꯤ ꯈꯜꯂꯨꯔꯕꯅꯣ ꯈꯪꯗꯦ, ꯉꯁꯤꯗꯤ ꯈꯔ ꯊꯤꯅ ꯉꯥꯡꯂꯨꯔꯦ꯫ ꯑꯉꯥꯡ ꯃꯌꯥꯝ ꯑꯗꯨ ꯑꯗꯨꯛ ꯌꯥꯝꯕ ꯍꯩ ꯑꯗꯨ ꯎꯔꯨꯕꯗ ꯃꯥꯅ ꯈꯨꯝꯂꯛꯂꯤꯕ ꯑꯗꯨꯒꯅ ꯋꯥ ꯂꯥꯎꯅ ꯄꯤꯛꯇ꯭ꯔꯨꯗ ꯅꯣꯛꯁꯤꯜꯂꯛꯄ ꯑꯗꯨꯗ ꯄꯤꯛꯇ꯭ꯔꯨ ꯏꯀꯥꯏꯗꯨꯅ ꯀꯞꯊꯣꯔꯛꯂꯦ꯫ ꯆꯤꯡꯈꯩꯗꯤ ꯃꯀꯣꯛ ꯉꯥꯎꯔꯦ꯫ ꯅꯥꯀꯜ ꯑꯃꯗꯅ ꯀꯞꯁꯤꯜꯂꯛꯄ, ꯑꯃꯗꯅ ꯅꯣꯛꯁꯤꯜꯂꯛꯄ꯫ ꯄꯤꯛꯇ꯭ꯔꯨꯕꯨ ꯆꯤꯡꯈꯩꯅ ꯊꯦꯝꯗꯨꯅ ꯀꯞꯄꯁꯨ ꯇꯣꯛꯈ꯭ꯔꯦ꯫ ꯆꯤꯡꯈꯩ ꯂꯥꯏꯔꯤꯛ ꯑꯗꯨ ꯁꯠ ꯂꯣꯏꯁꯤꯟꯅꯕ ꯍꯥꯏꯗꯨꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯇꯥꯛꯂꯦ꯫ ꯇꯟꯖꯥ ꯑꯗꯨꯗ ꯄꯤꯛꯇ꯭ꯔꯨ ꯇꯨꯝꯅꯤꯡꯃꯟꯈ꯭ꯔꯗꯨꯅ ꯃꯃꯥꯏ ꯑꯗꯨ ꯂꯥꯏꯔꯤꯛꯇ ꯎꯞꯁꯤꯟꯗꯨꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯎꯔꯨꯔꯦ꯫ ꯑꯁ, ꯑꯣꯟꯊꯣꯛꯄ ꯑꯉꯥꯡꯅꯤꯅꯦ, ꯇꯨꯝꯗꯨꯅ ꯑꯃꯨꯛ ꯂꯩꯔꯝꯃꯦꯕ꯫ ꯆꯤꯡꯈꯩꯅ ꯑꯉꯥꯡ ꯃꯌꯥꯝ ꯑꯗꯨꯗ, ꯉꯁꯤꯗꯤ ꯂꯣꯏꯁꯤꯜꯂꯁꯤꯀꯣ, ꯆꯠꯅꯔꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯉꯥꯡ ꯃꯌꯥꯝ ꯑꯗꯨꯕꯨ ꯃꯇꯝ ꯌꯧꯔꯗꯨꯅ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯑꯣꯟꯊꯣꯛꯄ ꯃꯇꯧ ꯑꯃ ꯑꯣꯏꯈ꯭ꯔꯦ ꯉꯁꯤꯗꯤ꯫ ꯆꯤꯡꯈꯩ ꯄꯤꯛꯇ꯭ꯔꯨꯕꯨ ꯍꯧꯗꯣꯔꯛꯏ꯫ ꯄꯤꯛꯇ꯭ꯔꯨ, ꯍꯧꯒꯠꯂꯨꯁꯦ, ꯌꯨꯝ ꯆꯠꯁꯤꯁꯦ꯫ ꯄꯤꯛꯇ꯭ꯔꯨ
ꯐꯅ ꯐꯖꯅ ꯇꯨꯝꯈ꯭ꯔꯦ ꯍꯧꯗꯣꯛꯂꯤꯕ ꯑꯗꯨ ꯀꯔꯤꯃꯇ ꯇꯥꯈꯤꯗ꯭ꯔꯦ ꯀꯔꯤꯅꯣ ꯇꯧꯗꯣꯔꯤꯁꯤꯕꯣ ꯑꯉꯧꯕꯤꯁꯨ ꯂꯥꯛꯇ꯭ꯔꯦꯅꯦ ꯃꯥꯁꯨ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯕꯗꯨꯗ ꯂꯥꯛꯇꯕ ꯑꯣꯏꯔꯤꯅꯤ ꯑꯩ ꯍꯦꯛꯇ ꯊꯤꯜꯂꯨꯔꯒꯦꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯤꯛꯇ꯭ꯔꯨꯕꯨ ꯄꯝꯈꯠꯇꯨꯅ ꯄꯨꯔꯛꯏ ꯁꯣꯔꯣ ꯆꯤꯡꯈꯩꯅ ꯃꯆꯥꯕꯨ ꯄꯝꯗꯨꯅ ꯄꯨꯔꯛꯄ ꯑꯗꯨꯗ ꯅꯨꯡꯁꯥ ꯊꯤꯔꯗꯨꯅ ꯆꯦꯟꯁꯤꯟꯗꯨꯅ ꯆꯤꯡꯈꯩ ꯏꯆꯥ ꯀꯩꯗꯧꯔꯦ ꯀꯩꯁꯨ ꯇꯧꯗꯦ ꯏꯟꯗꯣꯝꯆꯥ ꯂꯥꯏꯔꯤꯛ ꯇꯝꯐꯝꯗ ꯇꯨꯝꯊꯣꯛꯈ꯭ꯔꯦ ꯍꯧꯗꯣꯛꯄꯁꯨ ꯇꯥꯗꯕꯗꯨꯗ ꯑꯩꯅ ꯑꯣꯏꯅ ꯄꯨꯔꯛꯑꯕꯅꯤ ꯏꯁ ꯑꯩꯗꯤ ꯄꯥꯈꯠꯂꯨꯔꯦꯗꯅ ꯀꯗꯥꯏ ꯑꯉꯧꯕꯤꯗꯣ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯂꯧꯕ ꯆꯠꯂꯣ ꯍꯥꯏꯔꯝꯕꯅꯤ ꯑꯩꯁꯨ ꯂꯥꯛꯀꯦ ꯍꯥꯏꯅ ꯇꯧꯔꯝꯂꯤꯕꯅꯤ ꯍꯣꯏ ꯏꯟꯗꯣꯝꯆꯥ ꯑꯩꯉꯣꯟꯗꯁꯨ ꯍꯥꯏꯔꯝꯃꯤ ꯑꯩꯁꯨ ꯂꯥꯛꯇꯕꯁꯤꯗ ꯑꯩ ꯑꯣꯏꯅ ꯍꯦꯛꯇ ꯊꯤꯜꯂꯛꯑꯕꯅꯤ ꯁꯣꯔꯣ ꯃꯆꯥꯕꯨ ꯄꯝꯗꯨꯅ ꯑꯣꯟꯊꯣꯛꯅ ꯋꯥꯈ꯭ꯔꯕ ꯑꯉꯥꯡꯅꯤꯗ ꯏꯕꯨꯡꯉꯣ ꯁꯤꯅꯤ ꯏꯟꯗꯣꯝꯆꯥꯅ ꯇꯧꯔꯤꯕꯁꯤ ꯏꯟꯗꯣꯝꯆꯥ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ ꯄꯤꯛꯇ꯭ꯔꯨꯅ ꯇꯧꯁꯤꯟꯅꯗꯨꯅ ꯊꯤꯜꯍꯜꯂꯛꯂꯤꯕꯅꯤ ꯃꯁꯤꯅꯤ ꯄꯤꯛꯇ꯭ꯔꯨꯒꯤ ꯆꯀ꯭ꯔꯤ ꯃꯥ ꯇꯨꯝꯒꯦ ꯍꯥꯏꯅ ꯇꯨꯝꯂꯤꯕꯅꯤ ꯃꯥꯒꯤ ꯑꯣꯖꯥꯅ ꯈꯔ ꯉꯥꯡꯈꯤꯕ ꯑꯗꯨꯗ ꯑꯁꯤꯒꯨꯝꯕ ꯊꯕꯛꯇꯗꯤ ꯄꯤꯛꯇ꯭ꯔꯨ ꯌꯥꯝꯅ ꯍꯩ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤ ꯄꯤꯛꯇ꯭ꯔꯨꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯆꯥꯎꯔꯛꯂꯤ ꯃꯁꯛꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ ꯑꯗꯨꯕꯨ ꯂꯥꯏꯔꯤꯛ ꯍꯩꯌꯨ ꯍꯥꯏꯕꯗꯤ ꯁꯨꯛꯌꯥ ꯌꯥꯗ꯭ꯔꯦ ꯃꯥꯒꯤ ꯃꯀꯣꯛꯇ ꯂꯥꯏꯔꯤꯛꯀꯤ ꯃꯐꯝ ꯑꯃꯠꯇ ꯂꯩꯈꯤꯗ꯭ꯔꯦ ꯈꯨꯜꯒꯤ ꯃꯤꯌꯥꯝꯅ ꯄꯤꯛꯇ꯭ꯔꯨꯕꯨ ꯂꯥꯏꯔꯤꯛ ꯌꯥꯝꯅ ꯍꯩꯇꯕꯤ ꯃꯈꯖꯥꯏ ꯀꯨꯠꯄꯤ ꯅꯨꯄꯤ ꯑꯗꯣ ꯍꯥꯏꯅ ꯈꯪꯅꯔꯝꯃꯤ ꯃꯃꯤꯡ ꯆꯠꯂꯝꯃꯤ ꯄꯤꯛꯇ꯭ꯔꯨ ꯃꯥꯕꯨ ꯂꯥꯏꯔꯤꯛ ꯇꯝꯅꯅꯕ ꯍꯣꯠꯅꯕꯗ ꯂꯩꯀꯥꯏ ꯑꯁꯤꯗ ꯋꯥꯗꯕ ꯃꯥꯒꯤ ꯆꯀ꯭ꯔꯤ ꯅꯪꯈꯤꯗꯕ ꯃꯤ ꯀꯅꯥꯁꯨ ꯌꯥꯎꯈꯤꯗꯦ